Sahi kuntra mangagi mamangda Ishwarna mahakki wahai amadi Jisu Kristagi nungsibagi matangda Awang nongpok nongchup ki mafamsingda chattuna takthok lunaba aihakpu mai chumbirakpa adu aina thengnaki adudagi aikoina thabak adugi khongsat chatpa haukiba adu aina leiriba lamdam asida apikpa khongthangda haukibani haujikna prithibigi saruk ahum thokpagi anidi yojare aduga haujikna aikoina thamjariba asa Prithibigi mafam sinba thungna chattuna nungtigi Jisu Kristagi wa pau mayamda tahanba ngamjaba Thagachari mafam asida leiba ase yamna nungaijai tasengnamak Ishwarna nangi punsida Devki punsida tawiki basing aduga saukhalakliba ministry ga loinana animak punsinduna thambiba haibasigi matangda mayamda haijabada nokningba mo oikani haibadi masi adomna hana mayamda hainabagi khudongjaba phangkhrabani aduna mipum khudingmakta yamna piba ama oiki Prithibi pumbaga marup oiba haibasigi asengba manungge artha karino tasengna aikoigi ministry haurakpagi isagi yumda Bible nainari matam chahi kuntra mangagi mathakta loinaraklaba marup khara leijai makhoising ado ngasi mayamna ubiribasing asini aigi yumda chahi manga chupna leibakokpa khudingi Bible karamna pagani nainagani haibagi matangda takjarakhi aduga atopa amasu marup amagi yumda haudok pinaba haibirakhi madugi marup adu hauzik aigi teaching note mayamsing asi type tawbiduna mathang manau naina zatharakadaba khudingmak seksinna thambibagi thabak tawbiduna aikhoiga loinari ngasaigi adumna matam sangna aina thabaksing adu chathaduna laklaga sahi amatangdi kari amatta tawkhide madugi chahi adu angakpa phangna sengdokpibagi chahi ama oikhi ai isa ithanta masigi manglan asi tasengna aina phangjakhrabra aina masibu semgatlibra haina wahang kayarak hangjaba matungda church amada chahi manga nupi singi ministry ama tawjarami hairiba women's ministry adu chahi manga gi matungda mafam asida yamna maming chatpa ama oirakre aina leiramliba tauramliba adu nungsijarabasu aigi thamoi nungda atopa mi mayam amada henna yauhanningbagi yamna khaurangba amuk hanna hauraklami adudagi aihakna Ishwardagi paukhum tajaba phawba prarthana amadi chara henjaduna ngaijage haina lepsaki aduga yamna thuna Ishwardagi Awang nongpok nongsupta chattuna ministry taururo haibata jaki adubu luribadi sahar sigi mapanda aibu kana amattana khangbiramde adubu Ishwarna haiba induna Awang lomda chatki adudagidi nongpok nongchup loina mathang adum chatpa hokre mafamsing aduda tha amagi manungda amurak unarami aduga radio station Nipalda chatlami adudagi mafamsing adugi manungda gari na thauba yaba mafam kharada chattuna mayamga unarami aduga khangbibra mafam adudagi yamna achauba khangsau chaukhatpa oirakre aina ngasi ayengba haijaningbadi adugumna pikna hogatpa numit natraga matam adubu taraina lobiganu khetnaba khara leirabasu thajaba thambiu maramdi thajaba adu khaktana mai pakpagi sojaini Ishwarna aikhoigi thamoi singda kaubiba amamam lei karigumba kanda aikoina khali madudi Ishwarna aikoida taw hariba adu ngaihaki oigani natraga madu tawbada araiba oigadabani adubu nangna khangjagadabadi Ishwarna kauriba makhau adu thongnanaba tongan ba khongthang kaya ama lei haiba sini madu yamna luba oikhi aduga aina apikpa sahar amadasu chak chafam mafam amadasu aduga apikpa meeting tawfam hall amadasu adum chatli nongma aikoina Illinoista meeting ama tawringaida ungi nong nungshit ama tawrakpagi numidangda mi mapal sikhi aduga makhoigi manungda mangadi aina purakhi madu yamna thaugatningai natte adubu ninghannaba phawningaini aduga meeting amadasu miyamsing ado numidang aduda asibagumna loina ukiba haibadi meeting adugi kanaba kari amatta makhoida ukidabasu thengnaki aina mafam adudagi halaklaga aina harauna pukningda thaugatpa phanglani khanna devta mi sing aduna teaching cassette sing ado mayumda punaramladi fani hairubada mahakna cassette ama fawba yonba ngamde adubu kanano amadi amabu handoklami haina khumlaki masidi nangna hanthaba makai hanthana hairabadi aikhoigi asa tawba adudagi
ꯌꯥꯝꯅ ꯍꯟꯊꯅ ꯑꯩꯈꯣꯏꯅ ꯐꯪꯕ ꯑꯣꯏꯔꯝꯂ ꯃꯥꯜꯂꯦ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯕ ꯑꯁꯤ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯁꯤ ꯌꯥꯅꯤꯡꯉꯤ ꯑꯩꯅ ꯏꯟꯗꯤꯌꯥꯗ ꯀꯌꯥꯔꯛ ꯍꯟꯅ ꯆꯠꯂꯨꯔꯦ ꯑꯗꯨꯕꯨ ꯆꯍꯤ 5ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯃꯐꯝ ꯑꯗꯨꯗ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯨꯁꯦꯠ ꯑꯃ ꯇꯧꯖꯈꯤ ꯃꯗꯨꯗ ꯆꯥꯎꯔꯥꯛꯅ ꯃꯤ ꯂꯥꯛꯀꯤ ꯃꯊꯛꯇ ꯃꯌꯥꯝ ꯑꯃ ꯑꯆꯧꯕ ꯂꯝꯄꯥꯛ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯗꯨ ꯇꯦꯂꯤꯚꯤꯖꯟꯗ ꯃꯐꯝ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯑꯗꯨꯗꯒꯤ ꯁꯦꯇꯦꯂꯥꯏꯠ ꯑꯃꯗꯤ ꯇꯣꯉꯥꯟꯕ ꯅꯦꯠꯋꯔꯛꯁꯤꯡꯒꯤ ꯃꯄꯥꯟꯅ ꯌꯧꯕꯗꯨꯒꯤ ꯃꯔꯝꯅ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯗꯨ ꯄꯨꯟꯕ ꯉꯝꯂꯤꯕꯅꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯃꯥꯒꯤ ꯋꯥ ꯄꯥꯎ ꯄꯤꯅꯕ ꯏꯁ꯭ꯋꯔꯅ ꯀꯧꯊꯣꯛꯏ ꯃꯁꯤ ꯑꯩ ꯈꯛꯀꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯅꯃꯛꯀꯤ ꯊꯕꯛꯅꯤ ꯑꯩꯈꯣꯏꯅ ꯇꯦꯂꯤꯚꯤꯖꯟ ꯔꯦꯗꯤꯑꯣ ꯑꯃꯗꯤ ꯏꯟꯇꯔꯅꯦꯠꯀꯤ ꯃꯄꯥꯜꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕ ꯌꯧꯕꯒꯤ ꯈꯣꯡꯆꯠ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯜꯂꯤ ꯑꯗꯣꯝ ꯈꯪꯕꯤꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯁꯤ ꯇꯦꯂꯤꯚꯤꯖꯟ ꯁ꯭ꯇꯦꯁꯟ 100ꯃꯨꯛꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯅꯨꯡ ꯈ꯭ꯋꯥꯏꯗꯒꯤ ꯍꯟꯖꯤꯟꯕ ꯖꯒꯥꯁꯤꯡꯗ ꯌꯧꯁꯤꯟꯗꯨꯅ ꯋꯥ ꯄꯥꯎ ꯈꯨꯗꯣꯜ ꯇꯝꯕ ꯉꯝꯖꯔꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯇꯦꯛꯅꯣꯂꯣꯖꯤ ꯌꯥꯝꯅ ꯆꯥꯎꯈꯠꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯑꯩꯅ ꯆꯦꯠꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯗ ꯋꯥ ꯄꯥꯎ ꯁꯟꯗꯣꯛꯄ ꯉꯝꯕ ꯃꯤꯔꯣꯜ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯣꯏꯔꯒꯅꯤ ꯆꯍꯤ 1.5ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯅꯤꯡꯕ ꯀꯥꯏꯕ ꯃꯐꯝ ꯑꯃꯗ ꯂꯩꯈꯤ ꯑꯩꯒꯤ ꯉꯜꯂꯤꯉꯩ ꯄꯨꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯖꯕꯒ ꯂꯣꯏꯅꯕ ꯁꯃꯁ꯭ꯌꯥ ꯑꯃ ꯊꯦꯡꯅꯈꯤ ꯑꯩꯍꯥꯛ ꯑꯁꯤ ꯑꯩꯒ ꯅꯛꯅꯔꯨꯕ ꯅꯨꯄꯥ ꯑꯌꯥꯝꯕꯅ ꯁꯦꯛꯁꯨꯋꯦꯜꯂꯤ ꯑꯣꯠꯄꯤ ꯅꯩꯕꯤꯕ ꯑꯃꯅꯤ ꯑꯩ ꯏꯁ꯭ꯋꯔꯗ ꯇꯨꯡ ꯑꯣꯟꯁꯤꯟꯈꯤ ꯑꯩ ꯐꯠꯇꯕ ꯑꯈꯥꯕ ꯑꯣꯏꯔꯝꯃꯤ ꯑꯩꯅ ꯆꯦꯅꯦꯜꯁꯤꯡ ꯑꯣꯠꯇꯨꯅ ꯊꯤꯔꯝꯃꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯏꯁ꯭ꯋꯔ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕꯁꯤ ꯂꯥꯛꯈꯤ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯕ꯭ꯔꯥ ꯑꯗꯨꯒ ꯖꯣꯏꯁꯅ ꯇꯤꯚꯤꯗ ꯊꯣꯔꯛꯇꯨꯅ ꯍꯧꯖꯤꯛ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯊꯥꯗꯣꯛꯄꯤꯔꯦ ꯍꯥꯏꯅ ꯈꯜꯂꯝꯕ ꯌꯥꯏ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯑꯉꯥꯎꯕ ꯃꯥꯟꯕ ꯂꯝꯆꯠ ꯈꯨꯗꯤꯡꯃꯛꯀꯤ ꯋꯥꯔꯤ ꯂꯤꯈꯤ ꯃꯗꯨꯗ ꯑꯩꯅ ꯀꯔꯤ ꯑꯣꯏꯔꯤꯕꯒꯦ ꯍꯥꯏꯕꯁꯤ ꯅꯪꯅ ꯈꯪꯉꯤ ꯍꯥꯏꯅ ꯈꯟꯈꯤ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯑꯍꯥꯟꯕ ꯑꯣꯏꯅ ꯔꯦꯗꯤꯑꯣꯗ ꯇꯥꯕꯗ ꯑꯗꯨꯗꯒꯤ ꯇꯦꯂꯤꯚꯤꯖꯟꯗ ꯅꯪꯕꯨ ꯎꯕꯗ ꯑꯗꯨꯗꯒꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯏꯃꯥ ꯖꯣꯏꯁ ꯍꯥꯏꯅ ꯀꯧꯏ ꯍꯣꯏ ꯌꯥꯏ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯃꯥ ꯖꯣꯏꯁ ꯑꯩꯉꯣꯟꯗ ꯂꯧꯁꯤꯡ ꯄꯨꯝꯅꯃꯛ ꯂꯩꯈꯤ ꯑꯩꯉꯣꯟꯗ ꯇꯁꯦꯡꯅ ꯈꯪꯕ ꯎꯕꯕꯨꯗꯤ ꯂꯩꯈꯤꯗꯦ ꯑꯗꯨꯕꯨ ꯂꯧꯁꯤꯡ ꯈꯨꯗꯤꯡꯃꯛꯀꯤ ꯑꯩꯉꯣꯟꯗ ꯂꯩꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯗꯨ ꯐꯪꯕꯗ ꯍꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ ꯅꯪꯒꯤ ꯇꯥꯛꯄꯤꯕ ꯑꯗꯨꯅ ꯖꯤꯖꯁꯅ ꯍꯥꯏꯔꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨꯗ ꯍꯤꯡꯕ ꯉꯝꯍꯜꯂꯦ ꯑꯩꯅ ꯇꯧꯒꯗꯕꯁꯤ ꯄꯦꯟꯊꯣꯛꯄ ꯑꯗꯨ ꯈꯛꯇꯅꯤ ꯍꯥꯏꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯃꯗꯨ ꯅꯠꯇꯦ ꯏꯁ꯭ꯋꯔꯅ ꯅꯪꯒꯤꯗꯃꯛ ꯌꯥꯝꯅ ꯈꯟꯕꯤꯔꯤ ꯅꯍꯥꯛ ꯑꯍꯤꯡꯕ ꯈꯨꯗꯝ ꯑꯃꯅꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯗꯨꯅ ꯑꯩꯉꯣꯟꯗ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯂꯧꯅꯅꯕꯒꯤ ꯊꯧꯅꯥ ꯑꯗꯨ ꯄꯤꯕꯤꯈꯤ ꯆꯍꯤ 13ꯀꯤ ꯃꯊꯛꯇ ꯇꯥꯛꯄꯤꯔꯛꯄ ꯑꯗꯨꯗꯒꯤ ꯇꯁꯦꯡꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯑꯅꯧꯕ ꯑꯃ ꯑꯣꯏꯅ ꯁꯦꯝꯕꯤꯔꯦ ꯑꯗꯨꯗꯒꯤꯗꯤ ꯌꯥꯝꯅ ꯄꯦꯟꯕ ꯐꯥꯎꯖꯩ ꯏꯁ꯭ꯋꯔꯗ ꯃꯇꯤꯛ ꯃꯉꯥꯜ ꯄꯨꯝꯕ ꯄꯤꯖꯔꯤ ꯂꯧꯁꯤꯡ ꯈꯨꯗꯤꯡꯃꯛꯀꯤ ꯑꯩꯉꯣꯟꯗ ꯂꯩꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯗꯨ ꯐꯪꯕꯗ ꯍꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ ꯆꯍꯤ 12 ꯆꯨꯞꯅ ꯂꯥꯌꯦꯡꯕꯗꯨꯅ ꯑꯩꯕꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯈꯤꯗꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯇꯦꯂꯤꯚꯤꯖꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨꯅꯗꯤ ꯉꯝꯂꯦ ꯑꯃꯤ ꯌꯥꯝꯅ ꯐꯖꯩ ꯏꯁ꯭ꯋꯔꯅ ꯕꯣꯔ ꯄꯤꯕꯤꯁꯅꯨ ꯅꯪꯉꯣꯟꯗ ꯐꯥꯎꯕ ꯑꯗꯨꯗ ꯌꯥꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯅꯪꯒꯤ ꯄꯨꯛꯅꯤꯡ ꯑꯗꯨ ꯅꯪꯅ ꯍꯣꯡꯗꯣꯛꯄ ꯉꯝꯃꯤ ꯅꯍꯥꯛ ꯋꯥ ꯄꯥꯎ ꯉꯥꯡꯅꯕꯒꯤ ꯐꯥꯎꯕ ꯈꯟꯕ ꯌꯥꯏ ꯑꯩꯗꯤ ꯇꯦꯁꯇꯤꯃꯣꯅꯤ ꯇꯥꯕꯗ ꯑꯋꯥꯕ ꯐꯥꯎꯗꯦ ꯑꯩꯁꯨꯅꯤ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗ ꯁꯣꯛꯄꯤꯔꯤꯕꯅꯤ ꯑꯇꯣꯞꯄ ꯀꯣꯟꯐꯔꯦꯟꯁꯁꯤꯡꯗꯗꯤ ꯑꯩꯗꯤ ꯀꯦꯃꯦꯔꯥ ꯃꯅꯤꯡꯗ ꯃꯇꯝ ꯆꯨꯞꯄꯗ ꯂꯩꯔꯒ ꯇꯦꯁꯇꯤꯃꯣꯅꯤ ꯇꯥꯕꯁꯤꯅ ꯑꯩꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯩ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯑꯃꯨꯛꯇ ꯍꯥꯏꯖꯈꯤꯗ꯭ꯔꯤꯕ ꯑꯃꯒ ꯍꯥꯏꯖꯒꯦ ꯃꯗꯨ ꯇꯧꯕ ꯑꯩꯅ ꯄꯥꯝꯖꯩ ꯏꯔꯥꯟ ꯑꯃꯗꯤ ꯅꯣꯡꯄꯣꯛꯂꯣꯝꯒꯤ ꯃꯌꯥꯏ ꯊꯪꯕ ꯃꯐꯝ ꯈꯔꯗ ꯆꯪꯅꯕ ꯍꯣꯠꯅꯕꯗ ꯉꯝꯗꯕ ꯖꯒꯥ ꯀꯌꯥ ꯂꯩ ꯑꯗꯨꯕꯨ ꯁꯦꯇꯦꯂꯥꯏꯠꯀꯤ ꯃꯄꯥꯜꯅ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯑꯩꯅ ꯈꯟꯕꯗ 9ꯂꯛꯇꯤ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯃꯗ ꯌꯧꯕ ꯉꯝꯂꯦ ꯈꯜꯂꯤ ꯏꯔꯥꯅꯤꯌꯟ ꯅꯨꯄꯤ ꯑꯃꯅ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯋꯥꯔꯤ ꯁꯥꯅꯩ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯁꯤꯒꯤ ꯖꯣꯏꯁꯀꯤ ꯃꯦꯁꯦꯖꯁꯤꯡ ꯑꯁꯤꯅ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯍꯣꯡꯍꯜꯂꯦ ꯍꯥꯏꯔꯛꯈꯤ ꯑꯗꯨꯗꯒꯤ ꯄꯥꯁꯇꯔꯅ ꯑꯃꯨꯛ ꯃꯉꯣꯟꯗ ꯅꯪꯒꯤ ꯄꯨꯟꯁꯤꯅ ꯍꯣꯡꯂꯛꯄꯒꯤ ꯋꯥꯔꯤ ꯑꯗꯨ ꯅꯪꯅ ꯁꯥꯈꯤ ꯄꯤꯌꯨ ꯍꯥꯏꯕꯗ ꯃꯥꯅ ꯅꯠꯇꯦ ꯃꯗꯨ ꯑꯩꯅ ꯍꯥꯏꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯃꯔꯝꯗꯤ ꯏꯄꯨꯔꯣꯏꯕꯅ ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯨ ꯇꯧꯏ ꯅꯪꯒꯤ ꯅꯨꯄꯥꯗꯤ ꯕꯤꯂꯤꯚꯔꯔꯥ ꯍꯪꯕꯗ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯤꯌꯥꯝ ꯄꯨꯟꯕ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯃꯦꯔꯤꯌꯦꯖ ꯂꯥꯏꯐꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯒꯗꯤ ꯃꯁꯤ
ꯆꯦꯅꯦꯜꯁꯤꯗ ꯅꯨꯄꯤ ꯑꯃꯅ ꯋꯥ ꯉꯥꯡꯕꯅꯤ ꯃꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤꯒꯨꯝꯅ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯊꯃꯣꯏꯕꯨ ꯍꯣꯡꯍꯟꯗꯨꯅ ꯑꯐꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏ꯫ ꯑꯩꯅ ꯈꯟꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯋꯥꯍꯩꯗꯨꯗꯒꯤ ꯍꯣꯡꯗꯣꯛꯅꯤꯡꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯣꯡꯂꯛꯄꯗꯗꯤ ꯃꯍꯥꯛꯅ ꯍꯔꯥꯎꯖꯩ꯫ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯔꯦꯁꯄꯦꯛ ꯇꯧꯏ, ꯃꯥꯅ ꯌꯨꯝꯒꯤ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡꯕꯨ ꯌꯦꯡꯁꯤꯜꯂꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯥꯒꯤ ꯐꯣꯟ ꯄꯥꯏꯈꯠꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯏꯔꯥꯟ ꯃꯨꯁꯂꯤꯝ ꯑꯃꯅ ꯅꯪꯒꯤ ꯃꯦꯁꯦꯖꯀꯤ ꯁꯛꯇꯤꯒꯤ ꯁꯥꯈꯤ ꯑꯣꯏꯗꯨꯅ ꯃꯔꯨꯞꯁꯤꯡꯗ ꯋꯥꯔꯤ ꯂꯤꯒꯅꯤ ꯊꯥꯖꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯪꯂꯛꯈꯤ꯫ ꯏꯁ꯭ꯋꯔꯅ ꯃꯤꯁꯤꯡꯗ ꯃꯥꯒꯤ ꯋꯥ ꯄꯥꯎ ꯌꯧꯍꯟꯅꯕꯒꯤ ꯂꯝꯕꯤ ꯊꯤꯡꯖꯤꯜꯂꯣꯏ ꯑꯃꯗꯤ ꯁꯦꯟꯈꯤꯔꯣꯏ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯒꯨꯝꯕ ꯇꯦꯁꯇꯤꯃꯣꯅꯤ ꯊꯣꯛꯂꯛꯈꯤꯅꯤ ꯍꯥꯏꯕ ꯊꯥꯖꯔꯨꯗꯦ꯫ ꯅꯪꯅ ꯃꯤꯉꯣꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯄꯤꯒꯗꯕ ꯏꯁ꯭ꯋꯔꯅ ꯄꯤꯌꯨ ꯍꯥꯏꯕ ꯄꯥꯎꯖꯦꯜ ꯑꯗꯨꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯃꯁꯤ ꯉꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯄꯥꯡꯒꯜ ꯂꯩꯕ ꯄꯥꯎꯖꯦꯜ ꯑꯃ ꯑꯣꯏꯔꯤꯕꯅꯤ, ꯑꯗꯨꯒ ꯃꯁꯤꯒꯤ ꯄꯥꯎꯖꯦꯜ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯇꯦꯂꯤꯚꯤꯖꯟ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤ ꯏꯁ꯭ꯋꯔꯅ ꯁꯤꯖꯤꯟꯅꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯗ ꯈꯪꯍꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕꯅꯤ ꯍꯥꯏꯅ ꯑꯩꯅ ꯅꯤꯡꯖꯩ꯫ ꯑꯗꯨꯒ ꯉꯁꯤ ꯃꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯥꯁꯥ ꯂꯩꯇ꯭ꯔꯕꯁꯤꯡ ꯑꯗꯨꯕꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯄꯥꯝꯖꯩ꯫ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯃꯤ ꯈꯛꯇꯪ ꯑꯗꯨꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯃꯄꯥꯟ ꯅꯥꯏꯗꯅ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯝ ꯑꯃꯠꯇ ꯂꯩꯇꯅ ꯅꯪꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯅꯨꯡꯁꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯂꯦꯞꯄ ꯂꯩꯔꯣꯏ꯫ ꯑꯗꯨꯕꯨ ꯅꯪꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨ ꯐꯪꯅꯕ ꯍꯣꯠꯅꯕ ꯌꯥꯔꯣꯏ꯫ ꯅꯪꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨ ꯂꯦꯝꯅ ꯃꯃꯜ ꯂꯧꯕꯤꯗꯅ ꯐꯪꯖꯕ ꯌꯥꯒꯅꯤ, ꯑꯗꯨꯒ ꯃꯗꯨꯅ ꯅꯪꯒꯤ ꯋꯥꯈꯜ ꯑꯃꯗꯤ ꯊꯋꯥꯏ ꯋꯥꯕ ꯑꯗꯨ ꯐꯍꯟꯕꯤꯒꯅꯤ꯫ ꯃꯤ ꯂꯥꯛ ꯂꯥꯛ ꯀꯌꯥꯗ ꯏꯁ꯭ꯋꯔꯅ ꯅꯈꯣꯏꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯕ ꯉꯝꯖꯕ ꯑꯁꯤ ꯀꯌꯥꯗ ꯑꯉꯛꯄꯅꯣ꯫ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤ ꯇꯤꯚꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯤ ꯈꯔꯅ ꯑꯩ ꯈꯛꯇꯒꯤꯅꯤ ꯍꯥꯏꯅ ꯈꯜꯂꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕꯁꯤꯡ ꯑꯃꯗꯤ ꯄꯥꯡꯒꯦ ꯍꯥꯏꯅ ꯈꯟꯕꯤꯔꯤꯕꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯃꯁꯤ ꯌꯥꯝꯅ ꯃꯃꯜ ꯂꯩꯕ, ꯁꯦꯜ ꯊꯥꯗꯕꯗ ꯃꯇꯝ ꯆꯥꯕ ꯑꯃꯅꯤ, ꯃꯔꯝꯗꯤ ꯑꯐꯕ ꯋꯥ ꯄꯥꯎ ꯇꯥꯕ ꯗꯔꯀꯥꯔ ꯂꯩꯕ ꯆꯔꯆ ꯆꯠꯇꯕ ꯃꯤ ꯀꯌꯥꯗ ꯃꯁꯤꯅ ꯇꯥꯍꯟꯕ ꯉꯝꯃꯤ꯫ ꯅꯍꯥꯛꯅ ꯇꯤꯚꯤ ꯑꯗꯨ ꯊꯥꯕ ꯃꯇꯝꯗ ꯃꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯂꯧꯕꯤꯒꯅꯨ꯫ ꯏꯁ꯭ꯋꯔꯅ ꯃꯗꯨ ꯅꯪꯒꯤꯗꯃꯛ ꯑꯣꯏꯍꯟꯕꯤꯔꯤꯕꯅꯤ꯫ ꯏꯁ꯭ꯋꯔꯅ ꯃꯁꯤ ꯃꯤ ꯀꯌꯥ ꯑꯃꯒꯤꯁꯨ ꯑꯣꯏꯍꯟꯕꯤ, ꯑꯗꯨꯒ ꯃꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯇꯔꯥꯏꯅ ꯂꯧꯕꯤꯗꯅꯕ ꯄ꯭ꯔꯥꯊꯅꯥ ꯇꯧꯖꯈꯤ꯫ ꯅꯍꯥꯛꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯑꯃꯠꯇꯗ ꯍꯦꯛꯇ ꯂꯩꯕ ꯑꯣꯏꯔꯕꯁꯨ ꯅꯍꯥꯛꯄꯨ ꯌꯧꯅꯅꯕ ꯏꯁ꯭ꯋꯔꯅ ꯎꯄꯥꯏ ꯑꯃ ꯍꯦꯛꯇ ꯁꯤꯖꯤꯟꯅꯕꯤ꯫ ꯃꯁꯤꯒꯤ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯏꯁ꯭ꯋꯔꯅ ꯀꯔꯝꯅ ꯁꯤꯖꯤꯟꯅꯕꯤꯕꯒꯦ ꯍꯥꯏꯕꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯍꯥꯏꯖꯒꯦ꯫ ꯑꯩꯈꯣꯏꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯖꯣꯏꯁ ꯃꯦꯌꯔ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯨꯟꯁꯤꯗ ꯑꯥꯁꯥ ꯄꯤꯕ ꯑꯃꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯥꯔꯠꯅꯔ ꯑꯃ ꯀꯔꯝꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯒꯤ ꯄꯥꯡꯒꯜꯗ ꯌꯥꯝꯅ ꯇꯣꯉꯥꯟꯕ ꯂꯥꯛꯈꯤꯕꯒꯦ ꯍꯥꯏꯕꯗꯨꯒꯤ ꯋꯥꯔꯤ ꯇꯥꯃꯤꯟꯅꯁꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄꯁꯤ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯂꯝꯁꯤꯗ ꯊꯤꯖꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯩꯍꯥꯛ ꯇꯪꯈꯥꯏ ꯖꯤꯍꯨꯗꯤ ꯇꯪꯈꯥꯏ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯣꯏꯕ ꯏꯃꯨꯡ ꯑꯃꯗ ꯆꯥꯎꯔꯛꯈꯤ꯫ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯑꯩꯕꯨ ꯆꯔꯆꯇ ꯑꯃꯨꯛꯇ ꯄꯨꯕꯤꯈꯤꯗ꯭ꯔꯤ꯫ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯌꯨꯝꯂꯣꯟꯅꯕꯒꯤ ꯑꯉꯥꯡꯁꯤꯡꯅ ꯑꯩꯉꯣꯟꯗ ꯅꯍꯥꯛ ꯕꯦꯞꯇꯥꯏꯖ ꯇꯧꯗ꯭ꯔꯒꯗꯤ ꯏꯁ꯭ꯋꯔꯅ ꯅꯍꯥꯛ ꯀꯅꯥꯅꯣ ꯈꯪꯗꯦ, ꯅꯍꯥꯛ ꯂꯩ ꯍꯥꯏꯕ ꯃꯍꯥꯛꯅ ꯈꯪꯗꯦ, ꯃꯗꯨ ꯑꯩꯅ ꯌꯥꯝꯅ ꯀꯨꯏꯅ ꯊꯥꯖꯈꯤ꯫ ꯑꯩꯅ ꯆꯍꯤ 30ꯒꯤ ꯃꯌꯥꯏ ꯆꯜꯂꯛꯄꯗ ꯑꯩꯒꯤ ꯊꯕꯥꯛꯇ ꯀꯦꯟꯁꯔ ꯅꯥꯔꯦ ꯍꯥꯏꯅ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯈꯪꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯩꯅ ꯇꯁꯦꯡꯅ ꯏꯪꯊꯕ ꯑꯗꯨ ꯊꯤꯖꯈꯤ꯫ ꯑꯩꯕꯨ ꯆꯥꯊꯣꯛꯂꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯗꯨ ꯊꯤꯖꯈꯤ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯑꯗꯨ ꯑꯩ ꯈꯪꯈꯤꯗꯦ꯫ ꯅꯨꯡꯉꯥꯏꯖꯕ ꯄꯥꯝꯈꯤ, ꯄꯥꯎꯈꯨꯝ ꯄꯥꯝꯈꯤ, ꯑꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯑꯩꯅ ꯊꯤꯕ ꯌꯥꯕ ꯊꯤꯈꯤ, ꯅꯨꯡꯁꯤꯗꯨꯅ ꯌꯦꯡꯈꯤ, ꯙ꯭ꯌꯥꯟ ꯇꯧꯗꯨꯅ ꯌꯦꯡꯈꯤ, ꯕꯨꯙꯤꯖꯝ ꯑꯇꯩ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯈꯤ, ꯑꯗꯨꯕꯨ ꯆꯍꯤ 5 ꯃꯗꯨ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩ ꯌꯥꯝꯅ ꯐꯤꯚꯝ ꯁꯣꯛꯄ ꯑꯃꯗ ꯂꯩꯈꯤ꯫ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯐꯪꯈꯤꯗꯦ꯫ ꯃꯇꯝ ꯑꯗꯨ ꯏꯪ 2000 ꯑꯗꯨꯋꯥꯏꯗꯅꯤ꯫ ꯑꯌꯨꯛ ꯑꯃ ꯑꯩꯅ ꯇꯤꯚꯤ ꯊꯥꯗꯨꯅ ꯌꯦꯡꯈꯤ, ꯃꯗꯨꯗ ꯖꯣꯏꯁ ꯃꯦꯌꯔꯒꯤ ꯋꯥꯍꯩꯗ ꯄꯨꯟꯁꯤ ꯂꯩ ꯍꯥꯏꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯈꯤ, ꯃꯗꯨꯅ ꯑꯩꯕꯨ
ꯆꯤꯡꯁꯤꯟꯈꯤ ꯃꯔꯝꯗꯤ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯃꯈꯥꯔꯣꯝꯒꯤ ꯅꯨꯄꯤ ꯑꯃꯅ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯂꯩꯈꯤꯕꯒꯤ ꯃꯇꯥꯡꯗ ꯂꯥꯏꯔꯤꯛ ꯑꯃ ꯏꯔꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯋꯥꯉꯥꯡ ꯑꯃꯗꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯂꯥꯏꯔꯤꯛꯇꯨꯒꯤ ꯃꯤ ꯑꯃꯒ ꯆꯥꯟꯅꯒꯅꯤ ꯍꯥꯏꯅ ꯈꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯂꯥꯏ ꯐꯠꯇꯕꯅ ꯖꯤꯁꯨꯗ ꯊꯦꯝꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯝꯃꯤ ꯑꯩ ꯃꯗꯨ ꯀꯔꯤ ꯑꯃꯠꯇ ꯈꯪꯈꯤꯗꯦ ꯀꯣꯟꯅꯗꯤ ꯃꯍꯥꯛ ꯇꯤꯚꯤꯗ ꯋꯥ ꯉꯥꯡꯕ ꯑꯃꯅꯤ ꯍꯥꯏꯕ ꯈꯪꯂꯛꯈꯤ ꯑꯩ ꯃꯗꯨꯗ ꯀꯔꯤ ꯑꯃꯠꯇ ꯅꯨꯡꯉꯥꯏꯈꯤꯗꯦ ꯑꯗꯨꯕꯨ ꯁꯨꯝ ꯌꯦꯡꯂꯝꯃꯤ ꯃꯔꯝꯗꯤ ꯅꯍꯥꯛꯅ ꯍꯦꯟꯅ ꯇꯥꯔꯤꯈꯩ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯀꯔꯝꯅ ꯊꯕꯛ ꯇꯧꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯅꯍꯥꯛ ꯈꯪꯒꯅꯤ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯄꯥꯡꯒꯜ ꯌꯥꯝꯅ ꯂꯩ ꯑꯩꯅ ꯅꯍꯥꯟ ꯃꯈꯩ ꯊꯤꯔꯤꯕ ꯑꯁꯤ ꯃꯁꯤꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯈꯤꯗꯦ ꯈ꯭ꯔꯤꯁꯇ ꯈꯪꯂꯒ ꯊꯦꯡꯅꯕꯒ ꯈꯪꯗꯅ ꯊꯦꯡꯅꯕꯒ ꯌꯥꯝꯅ ꯈꯦꯠꯅꯩ ꯍꯟꯗꯛꯇ ꯑꯩ ꯑꯔꯨꯕ ꯀꯌా ꯊꯦꯡꯅꯈꯤ ꯑꯩꯒꯤ ꯏꯃꯥ ꯁꯦꯞꯇꯦꯝꯕꯔꯗ ꯂꯩꯈꯤꯗ꯭ꯔꯦ ꯃꯔꯛꯇ ꯃꯍꯥꯛ ꯅꯥꯔꯦ ꯍꯥꯏꯕꯒꯤ ꯀꯣꯜ ꯑꯃ ꯅꯔꯁꯤꯡ ꯍꯣꯝꯗꯒꯤ ꯐꯪꯈꯤ ꯑꯩ ꯆꯠꯈꯤ ꯐꯤꯚꯝ ꯑꯗꯨ ꯐꯔꯝꯗꯦ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯑꯃꯨꯛꯇꯪ ꯃꯍꯥꯛꯅ ꯁꯤꯗ꯭ꯔꯤꯉꯩꯗ ꯐꯝꯖꯒꯦ ꯍꯥꯏꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯖꯈꯤ ꯃꯍꯥꯛ ꯁꯤꯔꯒꯗ꯭ꯔꯥ ꯑꯩ ꯈꯪꯈꯤꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯃꯉꯣꯟꯗ ꯖꯤꯁꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕ ꯗꯔꯀꯥꯔ ꯂꯩꯈꯤ ꯅꯍꯥꯛ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯍꯪꯈꯤ ꯃꯍꯥꯛꯅ ꯍꯣꯏ ꯈꯨꯝꯂꯛꯈꯤ ꯃꯤꯠꯀꯨꯞꯇꯨꯗ ꯃꯍꯥꯛꯅ ꯈ꯭ꯔꯤꯁꯇꯕꯨ ꯂꯧꯁꯤꯟꯖꯔꯦ ꯑꯃꯗꯤ ꯀꯟꯕꯤꯕ ꯃꯄꯨꯅꯤ ꯍꯥꯏꯕꯁꯤ ꯈꯪꯖꯔꯦ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯐꯥꯎꯔꯛꯈꯤ ꯑꯗꯨꯗ ꯑꯩꯅ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯑꯁꯤꯒꯤꯗꯃꯛ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯈꯤ ꯑꯩꯅ ꯃꯁꯤꯒꯤ ꯇꯧꯕꯤꯃꯜ ꯈꯪꯕ Joyce Meyer ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯎꯠꯆꯔꯤ ꯃꯔꯝꯗꯤ ꯑꯩꯅ ꯆꯦꯅꯦꯜꯁꯤꯡ ꯑꯗꯨ ꯊꯤꯔꯝꯗ꯭ꯔꯒꯗꯤ ꯑꯩꯍꯥꯛ ꯖꯤꯁꯨꯕꯨ ꯀꯟꯕꯤꯕ ꯃꯄꯨ ꯑꯃ ꯑꯣꯏꯅ ꯁꯨꯡꯈꯪ ꯈꯪꯂꯝꯂꯣꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯥꯔꯠꯅꯔꯁꯤꯡꯅ ꯃꯍꯥꯛꯄꯨ ꯄꯥꯡꯕꯤꯗꯨꯅ ꯇꯧꯕꯤꯔꯝꯗ꯭ꯔꯕꯗꯤ ꯑꯩꯍꯥꯛꯀꯤ ꯄꯨꯟꯁꯤ ꯍꯣꯡꯈꯤꯕ ꯃꯤꯠꯀꯨꯞ ꯑꯗꯨ ꯁꯨꯡꯐꯪ ꯐꯪꯂꯝꯂꯣꯏ ꯑꯗꯨꯒ ꯑꯩꯒꯤ ꯄꯥꯔꯠꯅꯔꯁꯤꯞ ꯑꯁꯤꯒꯤ ꯃꯄꯥꯟꯗꯒꯤ ꯃꯁꯤꯅ ꯃꯌꯥꯝꯗ ꯕꯣꯔ ꯑꯣꯏꯔꯕꯗꯤ ꯃꯗꯨ ꯅꯨꯡꯉꯥꯏꯖꯒꯅꯤ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯅꯥꯀꯟꯗꯨꯗ ꯂꯥꯟꯊꯣꯛꯇ꯭ꯔꯤꯕ ꯃꯈꯩ ꯑꯩ ꯁꯨꯈꯪ ꯈꯪꯂꯝꯂꯣꯏ ꯃꯗꯨ ꯇꯧꯕ ꯉꯝꯕ ꯑꯁꯤ ꯑꯆꯧꯕ ꯕꯣꯔ ꯑꯃꯅꯤ ꯈꯔ ꯉꯥꯎꯕ ꯅꯨꯄꯤ ꯃꯥꯜꯂꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯟꯕꯗꯨꯗ ꯑꯍꯥꯟꯕꯗ ꯅꯍꯥꯛ ꯀꯔꯤ ꯈꯜꯂꯤ ꯃꯁꯤ ꯌꯥꯝꯅ ꯅꯣꯛꯅꯤꯡꯉꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯃꯥꯏꯅ ꯇꯥꯕꯗꯨ ꯑꯩꯒꯤꯗꯤ ꯑꯍꯥꯟꯕ ꯅꯠꯇꯦ ꯏꯁ꯭ꯋꯔꯅ ꯇꯤꯚꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗꯒꯤ ꯇꯧꯕꯤꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗ ꯃꯤꯅ ꯍꯥꯏꯔꯛꯄ ꯁꯥꯊꯤꯕ ꯃꯌꯥꯝ ꯑꯃ ꯇꯥꯈ꯭ꯔꯦ ꯏꯁ꯭ꯋꯔꯅ ꯃꯤꯁꯤꯡꯕꯨ ꯆꯤꯡꯈꯠꯄꯤꯗꯨꯅ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕꯤꯔꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯃꯔꯨꯁꯤꯡ ꯊꯥꯕ ꯍꯧꯔꯛꯈ꯭ꯔꯦ ꯑꯗꯨꯒ ꯍꯣꯡꯕ ꯍꯧꯔꯛꯈ꯭ꯔꯦ ꯅꯨꯄꯥ ꯑꯃꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛ ꯅꯤꯁꯥꯗ ꯌꯥꯝꯅ ꯉꯥꯎꯗꯨꯅ ꯂꯩꯈꯤ ꯑꯗꯨꯒ ꯑꯍꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯤꯚꯤ ꯆꯦꯅꯦꯜꯁꯤꯡ ꯌꯦꯡꯈꯤ ꯑꯩꯒꯤ ꯊꯧꯔꯝ ꯊꯦꯡꯅꯈꯤ ꯑꯩꯉꯣꯟꯗ ꯅꯣꯛꯄꯤꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯄꯪꯕꯤꯅꯤ ꯑꯩ ꯌꯦꯡꯉꯣꯏ ꯍꯥꯏꯅ ꯈꯟꯈꯤ ꯃꯗꯨ ꯃꯨꯊꯠꯅꯕ ꯍꯣꯠꯅꯈꯤ ꯌꯦꯡꯗꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯃꯗꯨ ꯌꯥꯈꯤꯗꯦ ꯈꯣꯟꯖꯦꯜ ꯑꯗꯨ ꯂꯩꯊꯅꯕ ꯍꯣꯠꯅꯈꯤ ꯌꯥꯈꯤꯗꯦ ꯃꯍꯥꯛꯀꯤ ꯇꯤꯚꯤꯗ ꯌꯥꯔꯤꯕ ꯕꯇꯟ ꯑꯁꯤ ꯈꯣꯟꯖꯦꯜ ꯂꯩꯈꯠꯅꯕꯒꯤ ꯕꯇꯟꯗꯨ ꯈꯛꯇꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯕꯦꯇ꯭ꯔꯤ ꯁꯤꯟꯗꯣꯛꯈꯤ ꯑꯗꯨꯕꯨ ꯑꯗꯨꯅꯁꯨ ꯌꯥꯈꯤꯗꯦ ꯑꯩꯒꯤ ꯊꯧꯔꯝ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯈꯨꯗꯤꯡꯃꯛ ꯑꯃꯨꯛ ꯂꯣꯏꯅ ꯌꯥꯔꯛꯈꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯅꯤ ꯃꯁꯤ ꯑꯩꯅ ꯁꯦꯝꯖꯤꯟꯕ ꯅꯠꯇꯦ ꯏꯁ꯭ꯋꯔꯅ ꯃꯍꯥꯛꯄꯨ ꯇꯥꯟꯅꯩ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯈꯤ ꯃꯗꯨꯅ ꯃꯍꯥꯛ ꯀꯤꯍꯟꯈꯤ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯃꯗꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯍꯥꯛꯅ ꯈ꯭ꯔꯤꯁꯇꯕꯨ ꯃꯍꯥꯛꯀꯤ ꯀꯟꯕꯤꯕ ꯃꯄꯨ ꯑꯣꯏꯅ ꯂꯧꯁꯤꯟꯖꯈꯤ ꯏꯁ꯭ꯋꯔꯅꯁꯨ ꯃꯗꯨ ꯀꯔꯝꯅ ꯅꯧꯒꯗꯒꯦ ꯍꯥꯏꯅ ꯈꯜꯂꯒ ꯂꯩꯔꯤꯕꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯋꯦꯕꯁꯥꯏꯠꯇ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤꯡꯗ ꯊꯣꯡ ꯍꯥꯡꯗꯣꯛꯄꯤꯔꯤꯕ ꯑꯁꯤ ꯑꯉꯛꯄꯅꯤ ꯐꯦꯁꯕꯨꯛ ꯈꯛꯇꯗ ꯑꯩꯈꯣꯏ ꯃꯔꯨꯞ 1.5 ꯃꯤꯂꯤꯌꯟꯒꯤ ꯃꯊꯛꯇ ꯂꯩ 1.7ꯅꯤ ꯅꯣꯡꯃ ꯑꯩ ꯃꯤꯁꯛ ꯑꯃꯗ ꯍꯪꯂꯝꯃꯤ ꯑꯣ ꯌꯥꯝꯅ ꯐꯩ ꯃꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯕ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯇꯝ ꯑꯁꯤ ꯑꯔꯣꯏꯕ ꯃꯇꯝꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯍꯦꯟꯒꯠꯀꯅꯤ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ ꯒ꯭ꯌꯥꯟ ꯍꯦꯟꯒꯠꯄ ꯈꯛꯇ ꯅꯠꯇꯅ ꯈ꯭ꯔꯤꯁꯇꯒꯤ ꯋꯥ ꯄꯥꯎ ꯑꯁꯤꯁꯨ ꯃꯐꯝ ꯀꯌꯥꯗ ꯍꯦꯟꯅ ꯊꯨꯅ ꯁꯟꯗꯣꯛꯄ ꯉꯝꯍꯜꯂꯤꯕꯅꯤ
Nangna ahanba haikiba aduga mari lainana ai asida hainingi madudi pikna haukiba amatta hantana khalloidawani aina khanbada aikhoigi marup mapangsing amasung ministry asina maram oiduna ishwargi matik sawhallibani maramdi ai ningsingli aikhoi Papua New Guinea da chatpa matamda miyam ado asukki matik haraunaki. Aina chumna ningsinglagadi madu million tangkhai amani. Chumi madu angakpani aduga worship tawba matamda lon khetnaba worship tawrabasu ishwar amakhaktada khurumlibani haina khanbada yamna nungaijai aikhoina lingjel manaba adu ubada yamna nungaijai aikhoi karamna loisinkhibage haibadu phawba khangdre. Madu mongsongdani haina haijaningi. Hoi, aikhoi apikpa khungang amada chattuna guha ama tawbaga loinana church amasu sajaki aduga nangna khungang aduda chatluraga mafam aduda nangna wasu ngangloi mafam aduda nangna aina makhoibu nungsi haina tamlucho haiba message adu ngangki maduga mi singna yamna haraunaki mi yamlabasu yamdrabasu message aduna mi ki punsi honghangadawribani. Adugumna mi yamna yamlabasu ishwana mi amamam khudingmak ubi. Hoi, yamna chumi. Aduga aina hairibasini madudi masigi program asi miyoi kaya kayana yenglurabasu ishwana nangbu ubiri. Aina hairibasini madudi masigi program asi miyoi kaya kayana yenglurabasu ishwana nangbu ubiri. Masima khangbiyu ishwana nangbu ubi. Mahakna nangi ming khangi nangi darkar laiba khudingmak mahakna khangbi nangna haijaba mahakna tabi mamangaida nangonda thokiba thaudok-singna nangbu nungaihandaba adu mahakna khangi. Aina hanasu haikiba aduni madudi ishwana nangbu nungsi nangi punsi afaba thaurang ama mahakna langbiri madu lai fattabana huran hankigano. Punsiki mitkup kaya ama ay ningsingi aduga aigi thamoygi saruk ama oiriba angang kaya amasu ningsingi masigi ningsingba asimaksu nangwanda leiramgani khali. Aina kauba yaroidaba amadi karino haibada Cambodia-gi sahargi chidaida phattaba hundokphamda leiba mising adubuni. Mafam aduda yamdrabada miyoi 3,000 leiramgani khali. Motkraba mafam aduda trucksingna phattaba hundokpa lakpa matamda makoina chanaba thaknaba khara yaurakpara haina hek yengba adu yamna nungaikide. Masi yengbada yamna waba saktamni. Hoi yamna awaba fibamni. Nangsu madu urukhiba natra. Aduga fifam aduda aikhoina karigumba khara tauba ngamba haibasi aikhoigi marup mapangsingnani makhoibu yamna thagachari hairiba fifam adu yenglaga kari amatta taudaba haibasi ai pamjade ai khaktanasu pumnamak tauba ngambabudi natte adubu maduda leiriba angang khara amadi iruja thokhanduna numit khudingi sara amamamta oirabasu pibadi ngamjai Kristagi matangda aikhoina makhoibu tambiri aduga iba paba kharadasu tambiri makhoina ngasi leiriba punsi adudagi thorakpa ngamjanaba aikhoina kharada oirabasu hotnajaribani asigumba miyoising asibu mateng pangba ngamhanbiribasing asi mayambu thagachari tasengna hairabada aikhoina masidagi henna nungaiba leite haibiyai nangna khwaidagi nungaiba haibasi thamoi yamna chumbaga loinana mi singbu mateng pangbiba asidagi henna nungaiba leiraroi. Kristagi matangda aikhoina makhoibu tambiri aduga iba paba kharadasu tambiri makhoina ngasi leiriba punsi adudagi thorakpa ngamjanaba aikhoina kharada oirabasu hotnajaribani asigumba miyoising asibu mateng pangba ngamhanbiribasing asi mayambu thagachari tasengna hairabada aikhoina masidagi henna nungaiba leite haibiyai nangna khwaidagi nungaiba haibasi thamoi yamna chumbaga loinana mi singbu mateng pangbiba asidagi henna nungaiba leiraroi. Madu yamna chumba wafamni aikhoigi imungda ishwarna hangdokpiba thungsing asi taraina lauroitabani aikhoiga khutsamna duna thabak tawminnaba haiba asi ayambana gyan tanadi masidi karino haibada ishwarna hangdokpirakliba thong asida khong thangjinminnaduna asumna haibani Summi ai Joyce Meyer ga khutsamna duna thabak tawminnagani aikhoi nakhoigi prarthana yamna darkar lei aduga
ꯁꯦꯜꯒꯤ ꯃꯇꯦꯡꯁꯨ ꯅꯈꯣꯏꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯕ ꯃꯊꯧ ꯇꯥꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯁꯦꯜ ꯆꯪꯏ ꯄꯣꯠꯆꯩꯁꯤꯡ ꯀꯅꯥ ꯑꯃꯠꯇꯅ ꯂꯦꯝꯅ ꯑꯩꯈꯣꯏꯗ ꯄꯤꯗꯦ ꯃꯤꯕꯨ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯁꯤ ꯁꯦꯜ ꯆꯪꯏ ꯏꯁ꯭ꯋꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯅꯪꯒꯤ ꯁꯦꯜ ꯊꯥꯗꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯑꯐꯕ ꯂꯩꯇꯦ ꯍꯥꯏꯅꯤꯡꯏ ꯀꯣꯜꯍꯤꯡ ꯆꯥꯒꯗꯕ ꯃꯐꯝꯗ ꯅꯪꯒꯤ ꯁꯦꯜ ꯄꯩꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯂꯣꯝꯕ ꯅꯥꯏꯗꯕ ꯀꯣꯜꯍꯤꯡ ꯆꯥꯔꯣꯏꯗꯧꯕ ꯃꯐꯝꯗ ꯅꯪꯒꯤ ꯁꯦꯜ ꯄꯩꯁꯤꯜꯂꯨ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒ ꯈꯨꯠꯁꯝꯅꯗꯨꯅ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏꯒ ꯈꯨꯠꯁꯝꯅꯗꯨꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯕꯨ ꯊꯥꯒꯠꯆꯔꯤ ꯅꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯑꯗꯨꯒ ꯉꯁꯤ ꯅꯪꯅ ꯑꯩꯈꯣꯏꯒ ꯈꯨꯠꯁꯝꯅꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒ ꯈꯨꯠꯁꯝꯅꯕꯤꯌꯨ ꯅꯪꯅ ꯑꯃꯨꯛꯇꯪ ꯑꯐꯕ ꯊꯕꯛ ꯑꯃ ꯇꯧꯈꯤꯕ ꯈꯛꯇ ꯅꯠꯇꯅ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯃꯗꯨ ꯆꯠꯊꯕꯤꯕ ꯑꯗꯨꯅꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯑꯁꯤ ꯑꯗꯨꯅ ꯑꯩꯅ ꯏꯆꯪ ꯊꯧꯅ ꯍꯥꯏꯖꯔꯤ ꯃꯗꯨꯗꯤ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯈꯣꯏꯒ ꯈꯨꯠꯁꯝꯅꯗꯨꯅ ꯆꯠꯃꯤꯟꯅꯁꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯍꯥꯛꯄꯨ ꯊꯧꯒꯠꯄ ꯐꯪꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯇꯤꯚꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯑꯋꯥꯕꯗ ꯇꯥꯔꯨꯔꯕꯁꯤꯡꯕꯨ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯑꯁꯤꯗ ꯅꯍꯥꯛꯅ ꯖꯣꯏꯁ ꯃꯦꯌꯔ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤꯒ ꯈꯨꯠꯁꯝꯅꯕꯤꯔꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯃꯁꯤꯃꯁꯨ ꯈꯪꯕꯤꯌꯨ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯅꯈꯣꯏꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯁꯤ ꯉꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯃꯔꯝꯗꯤ Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite mahakna akhoi bu phi moru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite